Mitning tabiriba pumnamakpu khurumjari taram nokchari. Sandokchariba thorum asi Impact TV gi Entertainment News kagi paudam pujarakliba Mami Mapao gi thoramni. Ngasi Mami Mapao gi chamaga taraga tarerak suba episode asida kari karama pausing pujarakliba gi haibidu thamjari. Ahanbada mangarak suba Maitei Chanu 2022 gi finale mangoinana nachom sembagi event pangthokkibagi Mapao. Taraga mapalak suba shumangi lagi ningtham kumhai December 20 dagi pangthoklagani hairi. Yankhaiga ahumrak suba short play competition for creative directors 2022 pangthokkibagi Mapao. NEF VTA Short Film Festival 2022 da Rakesh Moirang Themgi Irol Nungdagi From the Depth the Jury Special Mention Award pirakhibagi Mapao. Maitelon short film EY The Ripple na Global Independent Film Festival of India gi third best direction amadi best actress ki mana phanglakpagi Mapao. Lalit Kala Academy Awardee Thoidingjam Tombi gi ayek palai amasung mahaki punsi wari di yumfam oiba documentary film Journey utkibagi Mapao. So guys, ngasigi ahano Mapao da pujarakliba asi lining thau sana mahi sanakpung na sinduna lakliba December 8 da pangthokadoriba mangarak suba Maitei Chanu 2022 ki grand finale gi mangoinana pangthokpa tongan event sing manung channa December 3 da nachom semba amadi symposium pangthokkibaga loinana mangarak suba Maitei Chanu 2022 gi damak thangatlaba sakhendi taraga tarukna saruk yaduna chathakibagi Mapao asi amu miyam punna miing kamanasi. Lining thau sanamahi shanapung na sinduna pangthokadoriba Maitei Chanu 2022 gi grand finale gi mangoina na pangthokpa tongan ba events singi manung channa December 3 da nachom semba amadi symposium pangthokre nachom semba changdam nabaki thoram adu Puripok Yambem Laikai da laiva Yoga Physical Institute da chathakivani. Changdamnaba aduda Maitei Chanu 2022 gi grand finale da saruk yagadoribi sakhenbi taraga tarukna saruk yaki. Changdamnaba aduda Veshudev ki president RK Tharakshana cultural activist Mutum Maniton na jury member oina saruk yaki. Maitei Chanu 2022 gi grand finale December 8 da Imphal gi Chandrakiti auditorium da pangthokadoribani. Mangarak suba Maitei Chanu 2022 gi grand finale gi mangoinana tongan ba event kaya sanamahi sanakpungna sinduna pangthokpa sida Maitei gi oiba nat amadi chatnabi sing asigi matangda mamuttana khanghanbada chawna mateng oigani haibagi thachaba Mami Mapao gi maikhaidagi thamje. Chahi khudingi Manipur State Shumangila Council la sinduna pangthoktuna lakpa taraga mapanrak suba Shumangila gi ningtham kumhai lakliba December 20 dagi pangthoklagani haina Manipur State Shumangila Council gi convener Saugrakpam Hemantana lakthokibagi Mapao asi miyam punna miing tamis. Taraga mapalak suba Sumanglila ningtham kumhai chahi asigi oina lakliba December 10 dagi hauragani haina Manipur State Sumanglila Council gi convener Saugrakpam Hemantana lakthokre. Manipur State Sumanglila Council na sinduna chahi khudingi pangthokpa Sumanglila ningtham kumhai chahi asigi oina su December 10 dagi pangthoklagani haina kumhai asigi convener Saugrakpam Hemantana lauthokibaga loina na December 15 fauvagi manungda kumhai asida saruk yagadaba nupa lila kanglupki script casting amadi synopsis na chingbasing Manipur State Sumanglila Council da pikhalaknaba khangankre. Sahi amani si mamangda Sumangla ni thawak tong matamda miyam tin matamda akaiba kayam pandemic na maram moina tawrudre sinjatna sahi kumja khudingi pangthokpa Sumangla ningtham kumai la iba December ki tarik 10 se sta soichu. Manipur State Sumanglila Council na sinduna Manipur Sumanglila Festival pangthokpa asina state asigi maming leiraba kala ama oiriba Sumanglila chawkhathanbada chawna mateng pangbang ngamgani haibigi thajaba Mami Mapao gi maikhaidagi thamje. Nimit taruk ni chupna December 3 dagi 8 fauba chathagadaba Yankhaiga humdoirak suba short play competition for creative directors 2022
Social Welfare Minister, Government of Manipur, Haikam Dingona, Yai School da Laiba Manipur Dramatic Union, MDU da, Haudokhibagi Mapao asi amu miyam punna miting tamis. Yangkai Humdoirak Suba Short Play Competition for Creative Directors 2022 Social Welfare Minister Government of Manipur Haikam Dingona Haukiba December Marida Haudokre Numit Taruk ni Chupna December Mapan Fawat Chathagadoriba Yangkai Humdoirak Suba Short Play Competition for Creative Directors 2022 Adu Theatre Center Manipurna Manipur State Kala Academy ka Kusam Naduna Yai School da Laiba Manipur Dramatic Union MDU da Chathakibani Theatre Drama gi mafam asi hauzik tapna mutharakpagi mami tarakliba asidagi kannaba matamga chunaba mawongda nahasingna saruk yaba amasung yokhatnaba hotnaba mathau tai haina Social Welfare Minister Government of Manipur Haikam Dingona phongdokhi Creative Director Singi Oiba Asigumba Short Play Competition Pangthokpa Asina Theatre Drama Bu Yokhatpada Amadi Miyamna Pamba Play Ama Ohenna Hotnabada Chawna Mateng Oiregani Haibigi Wafam Mami Mapao gi Maikebagi Hanjo Matang Swari Amna Tema Break Amatang Laujage Khongla Yang Hanjareke Impact TV Win Yankaduna Lebi Welcome back adom na meding tabiriba asi Impact TV de sandok chariba Mami Mapao gi chama nga taraga tare lagsuba episode ni break ki matungda puzirakliba Mapao asina Northeast Film and Video Technician Association Guwahati na sinba NEFVTA Short Film Festival 2022 da Manipur gi naha oiriba filmmaker Rakesh Moirang Themgi Irol Nungdagi From the Depth Hairiba Short Film asida Jury Special Mention Award pirakpagi Mapao asi amu Northeast Film and Video Technician Association Guwahati na sinva Sanha NAFTA Short Film Festival 2022 da Manipur ki naha oiriva filmmaker Rakesh Moirang Themgi Irol Nungdagi from the Deep High River Short Film asida Jury Special Mention Award pirakle Sana NAFTA Short Film Festival 2022 adu Jyoti Chitravan Film Studio Guwahati da haukiba December marida pangthokibani Film asi hauzik chawkhatpana kham thenglaba matam asida malem gi tongan ba apikpa purup singda thengnariba mahausa tagi leijarakpa chatnabi irol iek fijet chakcha kaya da pirakliba chaitheng adubu utva film amani short film asida maru oina idhau haina khangnaba maming leiraba actor Ramesh Chandrana maru oiba saktam langli irol nungdagi from the deep high river short film asi mamang the national amadi international gi maming leiraba festival kayada award lawrakhibata natana selection fanglakraba film amani Janabi sing asibu irol nung the look hidanaba masibu kannanaba honawa haibase ekoi khudimaki tangai phadar khongthang asimak thangil lahdaba tarabadi kumja kharagi matungdadi ekoi gi kanglup ase malem masida sakta aduna hinglammi haibase soidana kauna khar ja hoina budine khoi gi iron ekse kannaba budi kanno honari hojiki National amadi international gi maming leiraba festival kayada award kya lawrakhibata natana
selection fanglakhraba irol nungdagi from the depth hairiba short film asina NEF VTA Short Film Festival 2022 gi Jury Special Mention Award pirakpada Mami Mapao gi Michael Dagisu thagatpa amadi nungaiba phongdokchari Nongdol Mami ko gi banner makhada Samir Thingbaizam na puthokpa Biswamitran direction piba Rebecca Okram na iba Maitelon short film EY The Ripple na Global Independent Film Festival of India gi third best direction amadi Best Actress ke mana pirakpagi Mapao asi amuk maning tamis Nongdol Mamikol gi banner makhada Samir Thingbaizam na puthokpa Vishwamitra na direction piba Rebecca Okram na iba Mitailon short film EY The Rebel na Global Independent Film Festival of India gi third best direction amati best actress ki award fanglakle award asi haukiba November 13 da Kolkata gi select laiba Rabindra Okakura Bhavan da pangthokiba Global Independent Film Festival of India gi award ceremony gi thauramda lanthoraki Panbayabadi EY The Rappel Hariba Mitay launch short film asi December taraga manga dagina Kungani Thoi Fauva Kolkata da Pangthok Kadoriba Kungani Panrak Suba Kolkata International Film Festival KIFF ki non-competition section short and documentary panorama the screening tauna bagi damaktasu khalaklava film amani EY The Ripple Hairiba Maitelon short film na Global Independent Film Festival of India gi third best direction amadi best actress ke mana laurakpada Mami Mapao gi Michael Dagisu thagatpa amadi nungaiba phongdokpaga loinena makha tana tungdasu tongan ba national amadi international gi oiba mana kya lobo oibiu haina yaifa thogzer EY The Ripple Hairiba Maitelon short film na Global Independent Film Festival of India gi third best direction amadi best actress ke mana laurakpada Mami Mapao gi Michael Dagisu thagatpa amadi nungaiba phongdokpaga loinena makha tana tungdasu tongan ba national amadi international gi oiba mana kya lobo oibiu haina yaifa thozar nizai Jit Neo Film Production gi makhada puthokpa lamdam asigi saknairaba artist amadi Lalit Kala Academy Awardee Thoidingjam Tombigi Ayek Palai amasung mahaki punsi wari de yumfam oiba documentary film Journey miyam do uttuna khudol tamkibagi Mapao asi amu miyam punna meding taminis Jit Neo Film Production ki makhada puthokpa minute nifuga humdoirom sangba documentary film Journey haukiba December amada miyam da uttuna khudol tamkre Journey hairiba documentary film asi lamdam asigi saknairaba artist amati Lalit Kala Academy Awardee Thoidingjam Thoivi ki ayek palai amasung mahaki punsi wari de yumfam oiva film amani film asigi director Devendra na phongdorakibagi matung inna tanglaba artist Tombi na yeklamba mamal naidaba laising miyam da uthoktuna khanghanaba amadi haurakliba naharol singda inot ama piba ngamnabagi pandamda documentary film asi puthorakibani hairi Nasigi toromasi koi yang masudam koi tujin zaba hai batare koi di yang tahata. Thank you, sir. And that's all we have in this episode. Mathangi episode ta anaw mo pao kya ga lonya na mulak chege. Until then, keep watching Impact TV. Bye bye.